Ahanba phase ki oina Pangthokkhiba taranipal suba Lok Sabha Meekhal adu democracy khongoinakhibata nattana Malem Meeyam gi Mamang Da Ikai Phiruk Khumkhiba Meekhal ni haina veteran politician oina phongdorakli kakwada leiba ojoi gi yumda Pangthokkhiba pau gi mifam amada wafam basi phongdokladuna mahakna hai handak Pangthokkhiba Meekhal asi matang matam yamna chadaba Meekhal amane democracy chatpa leibak amagi democratic festival ni hainariba Meekhal asida miyamna masa masagi democratic rights sing maningtamna pangthokpa ngamdaba haibase yamna ikainingai ne masa masana pamjaba mihutta vote thadabagi mahutta masal amasung money power sizinaduna voter sing lainabo khanaba laibo yadragana kihan khanganba amade phuba jaiba kaya ama chathakhiba asigi tekchak pumna maklengak asina pufam thoe Manipur da handak Pangthokkhiba taranipal suba Lok Sabha Meekhal gi Ahanba phase aduda polling station da polling agent sing changhandaba amade migi mayumda nongmai kapsinduna kihan khanganbagi thodok kaya chathakhiba ase yamna laibak thibane Meekhal asi Manipur gi puari da kawba ngamdana amuba machuna yektuna lehoragani khalubada ikaiba fawe mamang da Meekhal kaya pangthokkhre adubo ngasigumba Meekhal di handaki asina ahanbane aroibasu oisano lenga asina pukchel senglam labade April 18 da Pangthokkhiba Meekhal aduda thokhaningdaba thodok sing thokhaliba asida chenaba sing adugi mathakta action lokhatlamgadabane adubo laibak thibade Meekhal gi irang aduga mari leidana miyoi amata ngasi fawba faba ponbagi paw leitre masina takpadi lengak asima bukchel sengde haibado mayek sengna takle Maramaduna lengak asida miyamna thoidokna ahenba wakhalon thamningai leite haina mahakna pendaba wafam kaya phongdokhi MP election mayam ugre adubu sigumba makan gi election di ai punsi da mukta thengnarakti yam akiba phangba adugu makan gi election ni haininge aduna masigi tholiba punna masigi responsibility che masigi daito che masi Manipur government ni adugu Manipur government na hujik tawriba film che masaida koi karamhaina masi thokpano kari gi thokpano yentina thidokna ai koi amuhana masigumba tabake refit tawdana ba koi honobam thoena kali mado de Manipur sarkar gi maji moral responsibility ni koi tangai fataba moi gi daito na lawi aruga hojiki election si state da koi gi aingonda di koi gi aina haje dunia andake election si da kana umba candidate ada kana umba political party na party no ga saina baga si yargi toga election si da candidate lepiba mi punama candidate punamak akoi prajagi akoi gi seba farm no lakone ana praja punamak na maning tamna apamba aningba da ningtina bo thadna ba age hona bodo made da marai u fabuna kaje kibdo du kaje jeno